ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗꯇ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯃꯅꯤꯄꯨꯔꯗ ꯇꯨꯄꯨꯜꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯖꯨꯟꯒꯤ ꯇꯥꯡ 30, 2022ꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯇꯨꯄꯨꯜ ꯔꯦꯜꯋꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯇꯨꯄꯨꯜꯒꯤ ꯂꯦꯟꯁ꯭ꯂꯥꯏꯗ ꯅꯠꯇ꯭ꯔꯒ ꯅꯣꯅꯦꯒꯤ ꯂꯦꯟꯁ꯭ꯂꯥꯏꯗ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯄꯨꯟꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯕ ꯃꯤ ꯃꯁꯤꯡ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 69ꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 19ꯅ ꯂꯥꯏꯀꯠꯅꯔꯒ ꯑꯗꯨꯒ 9 ꯑꯃꯅ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤ ꯑꯗꯨꯒ 54 ꯑꯃꯕꯨꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯃꯤꯑꯣꯏ 54ꯒꯤ ꯃꯅꯨꯡꯗ 25ꯗꯤ ꯃꯤꯆꯝꯅꯤ ꯑꯗꯨꯒ ꯑꯇꯩꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯄꯔꯁꯣꯅꯦꯜ ꯉꯥꯛꯇꯅꯤ꯫ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯏꯕ ꯃꯐꯝ ꯑꯗꯨꯗ 107 ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤ ꯀꯦꯝꯞ ꯂꯩꯕ ꯃꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯒꯤ ꯃꯈꯥꯗ ꯖꯤꯔꯤꯕꯥꯝꯗꯒꯤꯅ ꯏꯝꯐꯥꯜ ꯐꯥꯎꯕ ꯂꯥꯛꯅꯕ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯅꯕ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯄꯨꯜ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯇꯨꯔꯦꯜ ꯏꯖꯩ ꯔꯤꯚꯔ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯁꯨ ꯆꯦꯜꯂꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯣꯡ ꯇꯣꯏꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯐꯥꯖꯤꯟꯅꯕ ꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄꯒꯤ ꯃꯊꯛꯇ ꯌꯨꯝ ꯀꯩ ꯁꯥꯖꯤꯟꯗꯨꯅ ꯂꯩꯁꯤꯜꯂꯨꯕꯒꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯅꯔꯤ꯫ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ 2016ꯗ ꯃꯦꯒꯅꯤꯇ꯭ꯌꯨꯗ 2.7 ꯔꯤꯛꯇꯔ ꯁ꯭ꯀꯦꯜ ꯌꯧꯕ ꯑꯥꯔꯊꯀ꯭ꯋꯦꯛ ꯑꯃ ꯊꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯀꯌꯥꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫